Okram Ibobi Singh Luchinduna Hajj Pilgrim Singh Beauty Kendras International Airport Unakri Manipur Saudi Arabia gi Hajj Khongchat ki damakta miyoi chamaga humdra humdoina ngasi Imphal thadokre hayeng chani ga taret amasu Hajj Khongchat ki damakta Imphal thadokani hairi ngasi chatkiba Pilgrim Singh na Imphal thadok chungai MPCC gi President Okram Ibobi ga unaki mahakna paumi sing da phongdorapada Khongchat asida saruk yariba Singh na soida ngamdana Ishor gi mafamda duwa tawba phongba oiresanu duwa tawba matamda lamdam asida ingtappa shanti hanjalakna bagidamak duwa tawbiyu Khongchat mapum faraba matung amuk hanna lamdam asida tekta kaidana yawraktuna nungsi chanana laiminasi haiba wafam thangki Pilgrim Singh ga unaba aduda Mohammed Admin Sin ngapigani Amin Saha ex-MLA Mohammad Fazul Rahim ex-MLA Amir Hussain General Secretary MPCC Dr. Ravi Khan General Secretary MPCC Mohammad Zakir Hussain Chairman Minority Department MPCC amadi Congress Minority Leader Singsu Saruyaki the prayer of Masjida, we decide to be motivation of Akaya to Yahundana, what it Shogi Makuba, Moina, Shomana, Yuka, Manikuda, Sahi, Kena saya nungsi sana na mai to na hanjba you hai na ada dua to hai na to jebra inta to ba anjana me sunna ada ni vai se nau sinse masjida koi di side lagi inta awa ana ta inta di hana bahtu video dua muhlakna sana na si sana